July 13 hougadouriba Manipur Legislative Assembly session the opposition ki members singna lamdam asigi Irang ngasi loishinhannaba wapham Puthokpiyu haiba demanda Transgender social activist Malem Thongam na ngasi MPCC ki President K Meghachandra Da Memorandum ama Pisinkhre memorandum ado Malem Thongam na MPCC ki President ta address tawrabasu party asigi working President K da kusinaki bane memorandum kusinaba du da party ki General Secretary Administrations Loisinhannaba legal cell ki Chairman S. Yamcharansu Saryaki. Memorandum Pishinba Adugi Matangda MPCC Working President K. Nahai, Starasi Datang Dulaita Ba Muk Hanjulagnaba, Congress na Angamba Takta Honari, AICC Luching Ba Madi Opposition Leader Rahul Gandhi, Lamdamasida Okumlag Laktuna, Miyamga Unaduna Makwegi Wapham Parliament Tamle. Ngasi Malem Thongam na pisilagli ba memorandum asida yauriba wapham singasi party ki luchingba singda ningtina thambaga loinana party ki maikidagi assembly session manungda pukhatba yaba kudingmak pukhatna ba amade lengakta taksin ba yaba kudingmak taksin na ba konagani haina mahakna phongdokhi Manipur ki separate administration ma tanba maram asina maram orega territorial integrity of Manipur se kahana ba honariba se masigi damakta Makoi tarasi disqualification to ba haiba point we awi basi ayamana political parties sing aduga kano sing social activity makoi ge CSO mayam tai sangstan ke ana demand to leiba dumba kemane sarkar na masi makoi ba na panthok ta ba constitution ge mayok gi magi manung de yeng laga su ana dum disqualification to budana tana BJP party amusung People's Alliance na simba organization maru political party anina magi party dege Manipuri ge saktam kaibe awang badi lokthokpani aduga speaker da su makoi mathakta already complaint dum daigre dum lokthokon thokpani na khale basi makhata na Congress party na rongchawa khala dum taksan gari Memorandum Pishinba Duga Mari Lainana Malem Thongam na hai Prime Minister na Rajya Sabha Manipur da tangdulai taba hanjulakle haikiba do akan mamong da condemn tawi tha asigi kontra matoi da phamgadoriba Manipur Legislative Assembly gi mifam ase yamna maruiba mifam amane session asigi mangoina na Chief Minister Nongthombam Biranga unanaba angamba thakta khonagani ngasi MPCC gi President ta Pisinkhre ba memorandum aduda separate administration taliba kuki jo MLA tara disqualify to ba amade kuki lal holup singa Nariba su abrogate to bayauna tongan ba point mari yauri pangthokadoriba star assembly gi mifamasida ruling amadi opposition gi members singna amato oina punsinduna tangdulaita ba hanjilakna ba honabiu haina mahakna haike Memorandum khara submit tawjaba khoi apama khara phongdokjaba se natanadi akhoi upai leitre adumoina ma hujik lakseningi wapham di handak tarik 38 da pangthokadoriba state assembly session ase yamna maru eba session ama ohenbiu mamangi session adugumna minute khara da loisangiba session do akhoi pamjade maru oina akhoi santi hanjalakba pamjai makhata ba Manipur da santi hanjalakna ba hoji khongthang kaya ama lengang su lokhali habadi akhoi khangjai